ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 9ꯗ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯗ ꯂꯩꯕ ꯀꯨꯀꯤ IDPꯁꯤꯡꯒ ꯎꯅꯈꯤꯕ ꯑꯗꯨ UKHRUL ꯑꯃꯁꯨꯡ ꯐꯨꯡꯌꯥꯔꯒꯤ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯤꯁ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯆꯨꯝꯃꯤ ꯍꯥꯏꯕꯗꯒꯤ ꯎꯅꯈꯤꯕꯅꯤ ꯍꯥꯏꯅ ꯁꯤꯡꯖꯃꯩ ꯑꯦꯁꯤꯒꯤ MLA ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯄꯥꯟꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯒ ꯍꯛꯊꯦꯡꯅꯅ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MLA ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯨꯀꯤ IDPꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯣꯠꯅꯕꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ ꯀꯥꯝꯖꯣꯡ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ UKHRUL ꯑꯃꯁꯨꯡ ꯐꯨꯡꯌꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤ IDPꯁꯤꯡ ꯑꯗꯨꯒ ꯎꯅꯗꯨꯅ ꯄꯤꯁ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯆꯨꯝꯃꯤ ꯍꯥꯏꯕꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯂꯩꯔꯒ ꯀꯨꯀꯤ IDPꯁꯤꯡ ꯑꯗꯨꯒ ꯎꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗꯁꯨ ꯀꯨꯀꯤ IDPꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯣꯛꯈꯤ꯫ ꯂꯩꯔꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯑꯃ ꯊꯝꯗꯨꯅ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕꯅ IDPꯁꯤꯡ ꯑꯗꯨꯒ ꯎꯅꯈꯤꯕ ꯑꯗꯨꯗ IDPꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯁꯔꯀꯥꯔꯗ ꯇꯛꯁꯤꯟꯗꯨꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯂꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯥꯂꯦꯝꯗ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯇꯕ ꯃꯐꯝ ꯂꯩꯇꯦ, ꯑꯗꯨꯕꯨ ꯎꯪꯈꯠꯅꯕꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯊꯤꯟꯊꯕꯇ ꯅꯠꯇꯅ ꯇꯨꯡꯗ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯗ ꯄꯤꯒꯗꯧꯔꯤꯕ ꯆꯩꯅꯥ ꯀꯌా ꯑꯗꯨ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯊꯥꯖꯅꯗꯕ ꯑꯗꯨ ꯀꯣꯛꯍꯟꯗꯨꯅ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯈꯪꯍꯜꯂꯝꯈꯤ꯫ ꯀꯨꯀꯤ IDPꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯈꯤ꯫ ꯀꯨꯀꯤꯕꯨ ꯑꯣꯏꯔꯣ ꯃꯩꯇꯩꯕꯨ ꯑꯣꯏꯔꯣ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯃꯌꯨꯝ ꯍꯟꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫